मैम हंदक हफ्तागी कार्ड रीडिंग हाइफेटंग येंगमिनसेको कार्ड रीडिंग से सिदगी क्रिस्टल थम्मिबंगै सिदगी ओइना खनबिरसे अदुगा कार्ड मेसेज लोयरगा पेंडुलम गिसु ए हाइफेटंग शेयर तौरकेको हाइदि वीकली ओइना तौबनिना पेंडुलम डाउजिंग गिदो ममांगी दरे हाफौदरे हंदक किदा हाइफेटंग येंगसिको येस और नो कैका मैम दो हाइतारे कैना सुम खल्लगा अदो सिदा क्रिस्टल सिंगसे हाइदि कहीं ओइबसिदा हाइदि मैट से कलरफुल ओइबसिदा हाइदि उदी उरमरोय को है थांगला थांगला येंको अहांबदको सिको ब्लैक टर्मलिन से लेरेको पिरामिड ngaतनी को इन थमिसे ब्लैक टर्मलिन लेरे सिट्रीन को सिट्रीन लेरे सिदा सिट्रीन से दुम कलर खितंग खेनागनी को हाइदि अमग ngसाई रोगसु खर खेनागनी और टंबल लापोसु खेनागनी पिरामिड लापोसु खेनागनी को अदुगा मथंगिसिना एमेथिस को अहुम सुबसिना मरी सुबसिना अखोगी क्लियर क्वार्ट्ज को पिरामिड सिदा क्लियर क्वार्ट्ज अदुगा लास्ट की सिना ग्रीन एवेंचुरिन को अदो सिगी मंगा सिदगी अमा खनबिरसे को हाइदि सोमगी ओइना हाइतारे यामना सांगबा यामना सांगदी सांगहलरोय के कार्ड से को नु मंगा सिदगी अममम चूज तौबिरो अदुगा येंगमिनरसे One, 2, 3, 4, 5 का सिदे लेरे कार्ड मंगा से कोई अंदर हफ्तागी करी गाइडेंस लाके है बदो दो येंगमिनरसे कोई अहम कार्ड को अहम कार्ड से लेरे को कार्ड से मसक सेंबियो को से लेरे अहम कार्ड से मेसेज से कई हाइगे है मतम से हाइदि अइना कोई फर्स्ट रिलेशनशिप लासे को हाइदि अइना मी अमा नुंशिबो को लेरगदि को हाइदि फीलिंग्स लेबदो मागी दमकता हाइतारे को इफ यू हैव फीलिंग्स को हाइदि कनानुंगी दमकता अतारगदि हायो फोंगदो ऑन हाइबा हाइदि नंगी इमोशंस नंगना पामिबो खोलिबो मयाम दो मंगोंद एक्सप्रेस तोबो मयाम दरकार रोय को अदो रिलेशनशिप अनोबगुंबा लापो ओइना ओय को हाइदि रिलेशनशिप ओइरो अदुगा थबक अनोबा हाइतारे को हाइदि न्यू बिगिनिंग ओइना ओयबा सिगी कार्ड से को अदुगा सिदा को हाइदि पूरा फ्री ओइना हाइदो ओबा सोमना पामिबा पोतो हाइतारे को अदुगा अमना कई हाइगे हाइ कांसिदा को हाइदि अदुगा सिंगल गे हारसिने को सिंगल गे हारगदि हाइदि रिलेशनशिप अनोबा लाकनी इन हाइ को हाइदि नंगी लाकदोरियो मतम से यामना फगनी इन हाइबने को अदगी प्रेगनेंसी गुंबा कईगुंबा सो दुंबा सो इंडिकेट्स तवे को अदुगा करियर गी मतंग दा हाइरागदि को न्यू बिगिनिंग को हाइदि न्यू बिगिनिंग से समना हाइदि करियर दसु अनोबा होबो को पदुमाइना हाइ अदुगा अइगी थमोइना पाम्बा को हाइदि अइगी हाइदि ngसाइगी हाइदि अइना नांगै खल्लगा लेबा थबकुंबा लेना को सिमा तौनिंगे सिजे होनिंगे का हारगदि अदुदो फॉलो तौबियो को अदु ऑलरेडी हाना थबक तौरगा लेरिबा बिजनेस तौरगा लेरिबा मिंगैगी ओइना हारगदि सक्सेस लेगनी अदुगा हेंगटपो ओइगनी को इनकम नुंकम गी मतंग दा हारगदि अदुगा पैसा सागी मतंग दा पाउ नुंगाइबगुंबा दुमाइना लाओ हाइबा लेको अदुगा रिलेशनशिप अमुक ममांग सो हाइबदि हाइगरे को हाइदि हाना ऑलरेडी रिलेशनशिप ता कैदा लेरिबा मत कैनो तौबा मिंगैगी ओइना हारगसु को अइना हौजिक लेरिबा रिलेशनशिप सुदा अमुक हेन को अनौबा फ्रेशनेस हापसलो हाइतारे को हाइदि लेना को हाइदि हस्बैंड वाइफ ती लेदि लेरे तारगसु मतम गम तैन नुंगाइ पिना दबदो मतम ग खरा पिबियो बा हाइदि क्वालिटी टाइम गुंबा कईगुंबा स्पेंड तौबिबा हाइतारे थबक अनौबा होगे हारगदि येस ने को सिगी कार्ड से हाइदि हंदक हफ्ता से कैनोम तौगे काइना खल्लगा लेरगदि येस ओयब सिगी कार्ड से मथंगी अनी सुबह को सिट्रीन खनबंगैगी कार्ड से ये ममिंग दे दुम मखादा उबुदि लवर्स हैन हाइसे को द लवर्स कार्ड नंबर 6 ओए को 6 से हाइदि अखोइना नंबर हाइदि प्लैनेट कैदा हाइरागदि हाइदि वीनस को वीनस हाइरागदि कमाइना नो हाइ कांसिदा को यामना हाइदि लग्जरियस ओइबा कैनो ओइदोनी को हाइदि लाइफ हाइतारे को हाइदि वीनस ना रूल तौबा मिंगैसे को अदो सिदा हंदक की ओइना हाइरागदि वीनस सु ताबनिना को हाइदि वेरी पॉजिटिव कार्ड को हाइदि यामना पॉजिटिव ओइबा कार्ड ने हाइदि मी अनी थेंगनाबा उनाबा अदुमाइना हाइतारे को हाइदि ngसाई नुंसिनरगा लेरिबा मी सिंगदो हाइदि मोबाइलगी यानी थुंगनाबा हाइतारगदि पंथुंग काय हाइतारे को अदुमाइना थुंगनाबा ओइना को अदुगा रिलेशनशिप से को हाइदि हजि हजि लेरिबा रिलेशनशिप से अमुक्का हेना फबरोमदा लाकनी को अदुगा थबक इंखांग तौ मतमदा पार्टनरशिप थबक तौबा कानगनी अदुगा इन्वेस्टमेंट तौबा को
investment tauba kana gani aduga some kind of haidi loan gumba kai gumba ga tana gi ba haidi phangadaba paisa gumba le raga di ko phango ko loan hai ba le ba se da ko aduga paisa sa gi matang da hai tar ga di paisa attract tau gani ba handa ki week sai tar ko engon da lak po oina oi ba do hai tar ko ishor gi blessings le ko se da le se mai mobile ni se gi mathak se da haidi ishor se angel se makuting tho ga mai haidi bor pi ba gi type to se ko aduduna haidi ishor gi blessings le gani 100% ko haidi aphaba card ni ko se se aduga amana ko haidi bonding le gani ko haidi ngasai gi kaino khatangi wa na tabida ko ngasai gi only couple anatraga lishawi pakhang khatangi wa na tabida imung manung da su yamna nungshina na leibado adumaina oina oi ko aduga isha gi oina su ishor ning ba khopa pura spirituality rom da su dum khara changjal le ko adu single gi oina mu haira gadi sida ko ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯅꯥꯅꯣꯝꯃ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅꯀꯣ ꯑꯍꯨꯝꯁꯨꯕ ꯑꯦꯃꯦꯊꯤꯁꯀꯤꯁꯦ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤ ꯀꯥꯔꯠꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯇꯧꯔꯒ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯂꯩꯕꯀꯣ ꯈꯜꯂꯒ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯇꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯐꯖꯅ ꯈꯟꯊꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯑꯗꯒꯤ ꯃꯥꯏꯟꯁꯨ ꯈꯔ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯋꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯈꯨꯠ ꯊꯥꯖꯟꯕ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯊꯥꯡꯖꯟꯕ ꯉꯝꯗꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯁꯤꯗ ꯑꯗꯨꯗꯨꯅ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯋꯥꯈꯜ ꯈꯟꯊꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯞꯀꯨꯝꯕꯁꯦ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯜꯂꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯉꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯑꯩ ꯀꯣꯟꯐꯤꯗꯦꯟꯠ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯒꯗꯤ ꯇꯧꯕꯤꯕ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯤꯇꯪ ꯉꯥꯏꯕꯤꯒꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤꯀꯣ ꯈꯔ ꯐꯖꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯝꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯖꯤꯜꯂꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯖꯅ ꯈꯟꯊꯔ ꯃꯇꯨꯡꯗ ꯁ꯭ꯇꯦꯞꯀꯨꯝꯕ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯁꯤꯒꯤ ꯃꯦꯁꯦꯖꯁꯦꯀꯣ ꯃꯊꯪꯒꯤ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯅꯦꯒꯦꯇꯤꯚꯇꯤ ꯑꯣꯏꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯊꯥꯡ ꯀꯩꯀꯥ ꯁꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯥꯅ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯁꯦ ꯂꯣꯏꯁꯟꯕꯅꯦꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯋꯥꯏꯌꯦꯅ ꯈꯜꯂꯁꯦꯕ ꯅꯍꯥꯟꯒꯩ ꯑꯩꯁꯦ ꯋꯥꯗꯅ ꯈꯣꯠꯇꯅꯒ ꯑꯗꯨꯝ ꯂꯩꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯕꯒꯨꯝꯕꯅꯦꯕ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯃꯤꯁꯦ ꯁꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇ꯭ꯔꯥ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯔ ꯃꯇꯨꯡꯗ ꯃꯄꯣꯛ ꯑꯃ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯗ ꯂꯣꯏꯈ꯭ꯔꯦꯕ ꯑꯩꯒꯤ ꯋꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯣꯏꯕ ꯍꯥꯏꯗꯤ ꯗꯤ ꯑꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤ ꯑꯦꯟ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯌꯥꯝꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯒꯤ ꯏꯁꯨꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯀꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯕ ꯈꯣꯠꯄꯗꯣ ꯑꯣꯏꯀꯣ ꯑꯗꯣ ꯁꯣꯝꯒꯤꯅ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯦꯠ ꯒꯣ ꯍꯥꯏꯔꯒꯗꯤ ꯆꯠꯍꯟꯈꯤꯕ ꯍꯥꯏꯗꯤ ꯆꯠꯍꯟꯈ꯭ꯔꯁꯦꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ ꯃꯌꯥꯝꯗꯣ ꯆꯠꯍꯟꯈ꯭ꯔꯁꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯂꯣꯏꯔꯦꯅ ꯍꯥꯏꯅꯀꯣ ꯉꯁꯤꯁꯦ ꯂꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯉꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯂꯣꯏꯔꯦ ꯉꯥꯛꯇꯪ ꯀꯥꯔꯠꯁꯦ ꯌꯦꯡꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯃ ꯑꯩꯒꯤ ꯍꯧꯔꯕꯅꯤꯀꯣ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯈꯟꯖꯜꯂꯒ ꯂꯩꯕꯤꯗꯕ ꯏꯁꯥꯅꯒꯁꯨ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯝꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯈꯣꯠꯄꯁꯨ ꯂꯩꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯧꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯉꯁꯥꯏꯒꯤ ꯅꯪꯒꯟꯗ ꯊꯥꯡꯅ ꯊꯤꯟꯕ ꯍꯥꯏꯕꯁꯤꯗꯕꯨ ꯍꯥꯏꯗꯤ ꯃꯅꯤꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯣꯏꯅ ꯇꯧꯋꯤꯗ ꯍꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯥꯡꯅ ꯊꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯖꯔꯨꯕ ꯃꯤꯗꯨꯅ ꯍꯥꯏꯗꯤ ꯕꯤꯁ꯭ꯋꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯥꯡꯍꯟꯕꯗꯣ ꯑꯗꯨ ꯍꯥꯏꯗꯤ ꯕꯦꯛ ꯁ꯭ꯇꯦꯞ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯃꯅꯤꯡꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯨꯝꯕꯅꯦꯕ ꯑꯗꯣ ꯊꯥꯖꯗꯕ ꯃꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯑꯃ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯍꯧꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯈꯟꯖꯜꯂꯒ ꯑꯗꯨꯗ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯕꯗꯣ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯗꯣꯏꯁꯨ ꯍꯧꯒꯠꯂꯒ ꯍꯣꯏ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯇꯨꯡꯗ ꯑꯩ ꯇꯧꯍꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯗꯤ ꯇꯝꯃꯣꯕ ꯍꯥꯏꯗꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯕꯤꯁ꯭ꯋꯥꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯍꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯨꯡꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯗ ꯁꯣꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦꯀꯣ ꯑꯩꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯐꯅ ꯈꯟꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛꯅꯤ ꯉꯔꯥꯡ ꯍꯧꯈꯤꯕ ꯊꯕꯛꯅꯤ ꯉꯔꯥꯡ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯑꯐꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯅꯧꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤꯗ ꯍꯤꯡꯁꯦꯕ
ꯅꯍꯥꯟ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯌꯦꯁꯇꯔꯗꯦ ꯍꯥꯏꯗꯤ ꯑꯣ ꯀꯣ ꯑꯣꯁꯦ ꯌꯦꯁꯇꯔꯗꯦꯗꯗꯤ ꯑꯣ ꯌꯥꯎꯗꯦꯅꯀꯣ ꯑꯗꯨꯒ ꯇꯨꯗꯦ ꯇꯨꯃꯣꯔꯣꯁꯤꯗꯤ ꯑꯣ ꯌꯥꯎꯅ ꯑꯣ ꯃꯤꯟꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯀꯩꯗꯧꯕꯩ ꯃꯥꯡꯍꯟꯗꯣꯏꯅꯣꯕ ꯉꯁꯤꯒ ꯍꯌꯦꯡꯒꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯀꯩꯗꯧꯕꯩ ꯃꯥꯡꯍꯟꯗꯣꯏꯅꯣ ꯉꯔꯥꯡꯒꯤ ꯈꯜꯂꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯆꯠꯍꯟꯕꯤꯔꯒꯀꯣ ꯌꯥꯔꯒꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ अरोइब कार्ड को अरोइब कार्ड से होनरी याम फजना हाई तारे को सोमगी हाई तारे को हार्ड वर्क से फजना दी तौवे को हजिक से को अदो हजिक से प्लान फजना तौबियो को मखा तारको मतमदा हाई तारे को अइना तौरिबा अइना तौगदोरिबा थबक सिगे मतांग सिदा हाइदि प्लान फजना प्लान तौबिबा स्ट्रेटेजी सेमबिबा खोबिबा हाई तारे को पैसा नुसागी मतंग खतंग चिलमगनी हजिक हाई तारे को अदुदुना हाइदि तुंगी ओइना हाइरगदि हजिकतगी होना प्रॉपर प्लानिंग तौब खोटपा मयाम दरकार ओइ को थबक इंखांगी मतंग दा हाइरगदि को रिलेशनशिप ता हाइरगसु को हाइदि ngasai husband wife leminaba matamda ama katang noina responsibilities pu ba hai tare ko yumgi responsibilities hairase natraga relationship se haidi phange na hotna basida ko ani mak changna hai tare ko haidi keno taw hotna bana tabida haidi nupa natraga nupi duna hai tare ko ai khatang noina sigi relationship se kange natraga sigi relationship se haidi kaidana ba soidana ba haina mi ama khatang no oina dumaina hotna ba do oi ko अदो सिदा को हाइदि फोकस से क्या लेते को हाइदि नुशिना बखोट फोकस क्या लेते अदुगा सिंगल गेगिना अमु हारगदि को थबक याम चिल्ले को हादुजुना हाइदि मोइदन नुशिना बखोपगी मतम से याम का हाइना काइथोप ngam de को अदुदु सिदा मतम से काइथोपियो को हाइदि सिंगल गी ओइरो नत्रगा हाइदि कपल ngi gi ओइरो को मतम काइथोगा ꯑꯩꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯃꯇꯝ ꯄꯤꯕꯤꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯔꯤꯌꯔꯗꯨꯗ ꯄꯨꯔꯥ ꯌꯨꯡꯁꯤꯜꯂꯒ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯏꯁ ꯍꯥꯏꯔꯒꯗꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯂꯥꯏꯖ ꯑꯣꯏꯕ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯗꯤ ꯑꯗꯣ ꯄꯦꯟꯗꯨꯂꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯤꯀꯣ खनबीरोको अइना हंदकी वीक्स अइना पांथोके खनबा पोतङै हाइतारेको हाइदि तौसिरा नत्रगा तौरिसिरा करम कांदा यागदगे अइना हौजिक खल्लिबा पोतसे हाइ सिगी मतांगदा हाइतारेको अदो फजनादि उबिरमनिको सिसे संडे मंडे ट्यूसडे वेडनेसडे थर्सडे फ्राइडे सैटरडे को अदगी मंथ अमा लेरे यस और नो लेरे पॉसिबली लेरे दुगा नो यस यस सु यावरेको अदो हाइपेतंग येंगमिनारेको सिसे स्टार्ट तौरगा नो द लेरेको अदुगा मंथसिना हाइ तारेको मार्च अप्रैल नत्रगा सितंबर अक्टोबर सुमाइना लेरेको हाइदि केनोसिगी पेंडुलम सिगी केनोसि नो आइना दि लाएको दुगा हाइदि आइना हजि खल्लिबा पोतसे हाइदि थादो ओइना केनो तोरो चटखरेको हाइदि मार्च अप्रैल और सितंबर अक्टोबर सिगी अनि सिगी मरक्सिदा